ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯕ ꯂꯩ ꯂꯤꯔ ꯂꯤꯔꯒ ꯐꯖꯕꯗꯤ ꯂꯦꯝꯂꯩ ꯉꯥ ꯈꯛꯇꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯥꯜꯍꯟꯕ ꯉꯝꯕ ꯁꯛꯐꯝ ꯑꯃ ꯂꯩꯔꯤ ꯃꯗꯨꯗꯤ ꯏꯇꯩꯃ ꯔꯥꯙꯦꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯁꯤꯅꯤ ꯂꯤꯔꯕꯁꯨ ꯃꯥꯒꯤ ꯐꯖꯕ ꯉꯁꯤ ꯐꯥꯎꯕ ꯃꯌꯦꯡ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯔꯥꯙꯦꯕꯨ ꯎꯕ ꯃꯇꯝꯗ ꯁꯤꯕꯣꯟ ꯉꯥꯡꯅꯗꯕꯁꯨ ꯅꯠꯇꯦ ꯂꯤꯔ ꯂꯤꯔ ꯐꯖꯕꯗꯤ ꯏꯇꯩꯃ ꯔꯥꯙꯦꯗꯅꯤ ꯀꯔꯤ ꯈꯨꯐꯖꯅꯤ ꯍꯥꯏꯕꯒꯦ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯀꯨꯆꯨ ꯃꯥꯒꯤ ꯃꯈꯖꯥꯏ ꯑꯅꯤꯁꯦ ꯀꯔꯤꯕꯨ ꯇꯩꯕꯅꯣ ꯈꯪꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯌꯥꯏ ꯑꯃꯨꯟꯕꯗꯧꯅ ꯉꯥꯡꯂꯞ ꯁꯤꯗꯣꯏꯔꯦ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯁꯨ ꯈꯜꯂꯤꯅ ꯀꯌꯥ ꯈꯟꯈ꯭ꯔꯄꯣꯠꯅꯤ ꯊꯛꯇꯅ ꯉꯥꯎꯍꯟꯕ ꯉꯝꯕ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯃ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯕꯁꯦ ꯁꯦ ꯗꯪ ꯇꯅꯤꯛ ꯁ꯭ꯋꯥꯏ ꯏꯇꯥꯎ ꯏꯕꯣ ꯃꯤꯍꯨꯜ ꯊꯥꯎꯜꯒꯗꯤ ꯁꯨꯄꯣꯠꯇꯦꯗ ꯎꯗꯨꯅꯇ ꯂꯩꯅꯤꯡꯕ ꯁꯛꯇꯝ ꯑꯣꯏꯍꯜꯂꯤꯗ ꯌꯦꯡꯂꯤꯈꯩ ꯄꯦꯟꯗꯕ ꯌꯦꯡꯗꯨꯅꯇ ꯂꯩꯅꯤꯡꯕ ꯏꯇꯩꯃ ꯔꯥꯙꯦꯒꯤ ꯁꯛꯇꯝ ꯂꯤꯔ ꯐꯖꯕꯗꯤ ꯏꯇꯩꯃꯅꯤ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯄꯪꯊꯕ ꯊꯝꯃꯣꯏ ꯌꯦꯛꯄ ꯃꯥꯜꯂꯕ ꯃꯥꯒꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯇꯊꯛꯄ ꯊꯝꯕꯥꯜ ꯂꯥꯏꯔꯤꯛꯄꯨ ꯉꯝꯖꯕꯤ ꯃꯤꯁꯅ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯈꯣꯏꯔꯣꯝꯗꯕꯨ ꯑꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯁꯤꯔꯅꯦ ꯍꯣꯏ ꯏꯇꯥꯎ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯉꯤꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯇꯥꯗ ꯐꯩꯖꯥꯎ ꯃꯥꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯇꯥ ꯐꯩꯖꯥꯎ ꯊꯦꯡꯅꯔ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯒꯗꯧꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯆꯕ ꯃꯟꯖꯁꯅꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯏꯇꯥꯎ ꯔꯥꯁꯤꯅ ꯃꯇꯨꯝ ꯌꯥꯜꯂꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯍꯧꯔꯨꯕꯅ ꯐꯩ ꯍꯥꯏꯅꯩ ꯃꯉꯥꯎꯅꯒ ꯊꯤꯔꯛꯄꯒ ꯔꯥꯙꯦꯒꯤ ꯃꯤꯅꯣꯛꯀꯤ ꯃꯌꯥꯏꯅꯒ ꯀꯟꯕꯅꯤ ꯃꯥꯕꯨ ꯎꯈꯤꯕ ꯄꯥꯈꯪ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯅꯈꯤꯕ ꯅꯠꯇꯦ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯃꯆꯥ ꯑꯗꯨꯗ ꯔꯥꯙꯦ ꯃꯃꯥꯡꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯊꯝ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯩꯁꯤꯟꯕ ꯌꯦꯛꯁꯤꯟꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯄꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯏꯁꯩ ꯉꯪꯗꯨꯅ ꯃꯒꯤꯕꯨ ꯁꯦꯝꯂꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯖꯕ ꯂꯩꯕ꯭ꯔꯥꯗ ꯂꯩꯔꯣꯏꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯐꯖꯕ ꯂꯩꯔꯨꯒꯅꯤ ꯑꯩꯁꯦ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕ ꯅꯨꯄꯤꯅꯤ ꯇꯁꯦꯡꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ 100% ꯆꯨꯝꯂꯝꯕ ꯌꯥꯏ ꯐꯖꯕꯅ ꯄꯨꯝꯌꯣꯝꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯃꯈꯨꯠꯃꯛꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯦꯛꯇꯨꯅ ꯊꯥꯔꯛꯂꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯔꯥꯙꯦꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯑꯁꯤꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯐꯨꯝꯕꯪꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯀꯦ ꯁꯦꯝꯂꯒꯦ ꯀꯦꯗꯨꯅ ꯂꯩꯔꯒꯦ ꯑꯎꯕ ꯄꯥꯈꯪ ꯀꯅꯥꯕꯨ ꯉꯥꯎꯍꯜꯂꯒꯦ ꯁꯤꯗ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯅ ꯀꯜꯂꯤꯉꯩ ꯋꯥꯈꯜꯅ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯤꯉꯩ ꯍꯣꯏꯗ ꯍꯩ ꯁꯤꯗꯧ ꯃꯄꯣꯛꯅꯤ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯕꯒꯤ ꯀꯩꯊꯣꯛꯁꯤ ꯈꯟꯅꯕꯨ ꯀꯦꯔꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗꯅ ꯈꯨꯁꯪ ꯃꯆꯨ ꯃꯥꯟꯕꯤ ꯃꯆꯨ ꯑꯃꯁꯨ ꯉꯥꯡꯂꯞꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯅ ꯊꯥꯔꯞ ꯁꯪꯂꯤ ꯃꯀꯣꯛꯇ ꯊꯨꯃꯣꯛ ꯑꯃ ꯊꯣꯡꯒꯠꯇꯨꯅ ꯐꯩꯖꯥꯎ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯔꯥꯙꯦꯁꯅꯥ ꯍꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯔꯥꯙꯦꯅ ꯀꯩꯅꯣ ꯃꯈꯣꯏ ꯅꯨꯄꯥ ꯑꯁꯨꯛ ꯆꯥꯎꯅ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯤꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯃꯃꯤꯠ ꯑꯁꯦ ꯇꯥꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯩꯃꯥ ꯑꯩꯗꯤ ꯅꯪ ꯅꯠꯂꯨꯗ꯭ꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯅꯃꯥꯏ ꯅꯃꯤꯠ ꯑꯃꯨꯛ ꯊꯛꯏꯅꯣ ꯐꯩꯖꯥꯎ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯤꯕ ꯊꯨꯃꯣꯛꯇꯨ ꯊꯥꯡꯊꯗꯨꯅ ꯗꯥꯔꯤꯗꯨꯗ ꯊꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠꯇꯨꯅ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯔꯥꯙꯦꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯅꯨꯄꯥ ꯍꯧꯗꯣꯡꯅ ꯉꯥꯗ ꯌꯦꯡꯕꯒꯨꯝ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯌꯦꯡꯂꯛꯀꯅꯨꯀꯣ ꯔꯥꯙꯦ ꯅꯪꯅ ꯀꯦꯕ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯪꯂꯨꯔꯅꯤ ꯁꯟꯕꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯧꯗꯣꯡꯅ ꯉꯥ ꯄꯥꯝꯕ ꯑꯗꯨꯒ ꯍꯨꯏꯅ ꯀꯩꯅꯣ ꯌꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯁꯣꯏꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯀꯦꯒ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯩ ꯅꯪ ꯍꯟꯗꯛꯇꯤ ꯆꯠꯄ ꯌꯥꯝ ꯇꯣꯏꯔꯦꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯕ ꯇꯥꯔꯕꯅꯤ ꯃꯁꯤꯗ ꯔꯥꯙꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯔꯤꯕ
ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯩ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯩ ꯍꯥꯏꯅꯔꯤꯅꯣ ꯃꯤ ꯐꯩꯖꯥꯎ ꯗꯥꯔꯩꯗꯨꯗ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯅ ꯍꯟꯗꯛ ꯀꯦꯈꯠꯂꯛꯂꯤꯕ ꯁꯦꯠꯀꯠꯂꯛꯂꯤꯕꯁꯦ ꯍꯦꯟꯃꯜꯂꯤ ꯍꯥꯏꯕ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯅ ꯀꯦꯔꯤꯕꯁꯦ ꯅꯪꯒꯤ ꯅꯃꯥꯏꯅꯤ ꯑꯩꯅ ꯃꯁꯨꯝ ꯇꯥꯅ ꯀꯦꯔꯤꯕꯁꯦ ꯅꯪꯒꯤ ꯅꯃꯥꯏ ꯑꯣꯏꯖꯋꯣ ꯈꯪꯉꯕ ꯑꯦ ꯅꯪꯅ ꯀꯦꯔꯒ ꯑꯩꯒꯤ ꯀꯃꯥꯏꯅ ꯃꯥꯏ ꯑꯣꯏꯗꯣꯏꯕ ꯀꯃꯥꯏꯅ ꯑꯩꯒꯤ ꯏꯃꯥꯏ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯣ ꯅꯨꯄꯥ ꯅꯪ ꯌꯥꯝꯅ ꯄꯪꯃꯜꯂꯤꯀꯣ ꯅꯪꯅ ꯁꯨꯝꯅ ꯈꯪꯀꯦ ꯀꯦꯊꯔꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯪꯄꯦꯠ ꯄꯦꯠꯊꯔꯛꯄꯒꯨꯝ ꯇꯧꯏ ꯇꯥꯏꯕꯪꯅ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯍꯦꯂꯣꯏꯗꯨ ꯅꯪꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯌꯥꯝ ꯄꯛꯆꯗꯦꯀꯣ ꯑꯩꯕꯨ ꯍꯦꯂꯣꯏ ꯀꯥꯏꯅ ꯑꯁꯦꯡꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯍꯦꯂꯣꯏꯅꯤ ꯌꯥꯔꯦꯕ ꯑꯁꯤꯕꯨ ꯋꯥꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯂꯛꯎꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯦꯔꯤꯕꯁꯦ ꯐꯖꯔꯕ꯭ꯔꯥ ꯊꯤꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯥꯙꯦ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯦꯕ ꯃꯧꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯛꯏ ꯑꯗꯨꯅꯕꯨ ꯀꯦ ꯃꯧꯗꯨꯅꯇ ꯂꯩꯔꯛꯏ ꯂꯥꯛꯏ ꯉꯁꯤꯁꯨ ꯀꯦꯔꯤ ꯀꯦꯔꯒꯗ ꯂꯩꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯍꯔꯥꯎꯍꯜꯂꯤ ꯐꯩꯖꯥꯎꯅ ꯍꯥꯏ ꯐꯖꯕꯒꯤ ꯋꯥꯗꯤ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯈꯨꯝꯕ ꯃꯦꯔꯥꯒꯤ 9-9 ꯊꯥꯖꯗꯒꯤꯁꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ 100 ꯍꯦꯜꯂꯅꯤ ꯑꯁꯨꯝꯅꯒ ꯐꯖꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯥꯙꯦ ꯃꯄꯨꯛꯅꯤꯡꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯖꯩ ꯑꯁꯦꯡꯕꯔꯕ ꯃꯈꯣꯏ ꯅꯨꯄꯥ ꯑꯁꯦꯡꯀꯤ ꯑꯩꯁꯦ ꯑꯗꯨ ꯌꯧꯅ ꯐꯖꯕ꯭ꯔꯕ ꯐꯖꯩ ꯑꯩꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕ ꯉꯝꯗꯕ ꯈꯛꯇꯅꯤ ꯔꯥꯙꯦ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯐꯩꯖꯥꯎ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯈꯣꯟꯊꯣꯛ ꯑꯃꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯨꯏ ꯅꯪꯅ ꯑꯁꯨꯝꯅ ꯄꯦꯟꯅ ꯅꯣꯛꯆꯕꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯑꯃꯇꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯅꯪ ꯑꯩ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯒꯗꯕꯅꯤꯀꯣ ꯋꯥꯍꯩꯁꯤꯗ ꯅꯣꯛꯂꯝꯕ ꯔꯥꯙꯦ ꯆꯞ ꯂꯦꯞꯄꯤ ꯔꯥꯙꯦ ꯃꯃꯤꯠꯇꯨ ꯀꯨꯞꯇ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯅꯣꯛꯊꯣꯛꯄ ꯍꯦꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯩ ꯉꯝꯗꯦ ꯀꯔꯝꯕ ꯂꯤꯄꯨꯜ ꯑꯃꯅ ꯑꯩꯒꯤ ꯃꯤꯅꯣꯛ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯕꯖꯥꯠꯅꯣ ꯔꯥꯙꯦ ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯛꯈꯤꯕ ꯆꯍꯤ 9 ꯍꯦꯟꯈ꯭ꯔꯦꯀꯣ ꯔꯥꯙꯦ ꯅꯣꯛꯄ ꯉꯝꯗ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯏꯇꯥꯎ ꯇꯥꯎꯅ ꯂꯩꯖꯔꯝꯕ ꯃꯥꯒꯤ ꯃꯤꯅꯣꯛ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯍꯧꯗꯕ ꯅꯣꯡꯂꯩ ꯑꯃꯅ ꯍꯨꯝꯈꯤꯕꯒꯨꯝ ꯑꯣꯏꯔꯦ ꯅꯣꯡꯂꯩ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯏꯔꯥꯜꯂꯅꯤ ꯃꯁꯤꯕꯣ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯁꯨ ꯏꯆꯥ ꯍꯥꯏꯕꯗꯨ ꯄꯥꯝꯂꯤ ꯑꯩꯒꯤ ꯁꯤꯌꯣꯡꯈꯥꯗ ꯏ ꯃꯇꯨꯝ ꯑꯃꯠꯇ ꯃꯔꯨ ꯍꯨꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯅꯥꯅ ꯈꯪꯒꯅꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯗꯕꯅꯤꯗꯅ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯄꯨ ꯃꯥꯡꯍꯟꯕꯤꯔꯦ ꯔꯥꯙꯦ ꯃꯆꯥ ꯌꯥꯎꯗꯕ ꯃꯇꯩ ꯃꯅꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯗ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯀꯤꯌꯨ ꯅꯅꯤꯡ ꯇꯧꯅ ꯂꯩꯌꯨ ꯅꯪ ꯀꯤꯌꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯁꯤ ꯐꯥꯎꯕ ꯑꯀꯟꯕ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤ ꯈꯜꯂꯤꯕꯅꯤ ꯃꯥꯁꯨ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯅꯤꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯗꯤ ꯎꯕꯤꯈꯤꯗ꯭ꯔꯤ ꯄꯨꯟꯁꯤꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯗ ꯃꯇꯝꯒꯤ ꯅꯣꯡꯂꯩꯗ ꯏꯔꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯤ ꯃꯪꯒꯣꯜꯗꯨꯗ ꯇꯣꯟꯖꯥꯎꯅ ꯂꯥꯎꯔꯛꯏ ꯀꯦꯇꯨꯀꯤ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯕꯦꯝꯃ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯈꯤꯕꯁꯤꯅ ꯀꯔꯤꯗ ꯐꯪꯂꯨꯅꯤ ꯑꯣ ꯀꯦꯇꯨꯀꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯀꯦꯇꯨꯀꯤꯅ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯀꯧ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯤ ꯃꯥꯁꯨ ꯑꯣ ꯇꯥꯏꯌꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯨꯟꯖꯤꯟ ꯐꯥꯎꯕ ꯇꯥꯔꯝꯂꯅꯤ ꯍꯥꯏꯋꯥꯅꯤ ꯑꯣ ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯁꯤ ꯎꯗꯅꯅꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯣ ꯑꯩꯗꯤ ꯉꯝꯂꯔꯣꯏ ꯅꯪꯗꯤ ꯍꯅꯨꯊꯪ ꯑꯗꯨꯗꯅꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯣ ꯏꯁ ꯍꯦ ꯑꯩꯒꯤꯁꯤ ꯁꯥꯎꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤꯀꯣ ꯀꯩꯅꯣ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯤꯜꯒꯅꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯤꯜꯒꯅꯦ ꯁꯤꯒꯤ ꯑꯝꯇ ꯂꯩꯇꯦꯀꯣ ꯑꯩ ꯍꯩ ꯑꯄꯪꯕꯤ ꯕꯪꯁꯨꯕꯤ ꯍꯦꯛ ꯇꯧꯔꯒ ꯁꯤꯜ ꯑꯩꯕꯨ ꯅꯪꯉꯣꯟꯗꯒꯤ ꯁꯤꯜ ꯀꯌꯥꯝ ꯅꯤꯔꯕꯒꯦ ꯀꯌꯥꯝ ꯂꯧꯔꯕꯒꯦ ꯂꯧꯗꯦꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯕꯇꯅꯤ ꯀꯦꯇꯨꯀꯤ ꯅꯪ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯆꯧꯕꯁꯤ ꯆꯕꯦꯠ ꯇꯧꯅ ꯁꯤꯟꯕꯗ ꯄꯨꯡꯄꯥꯛ ꯄꯥꯛꯀꯅꯤꯀꯣ ꯍꯥꯏꯌꯣ ꯃꯤꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯊꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯕꯦꯝ ꯑꯃ ꯂꯩꯕꯒꯤ ꯅꯪ ꯅꯨꯡꯉꯥꯏꯖꯕꯅꯤꯍꯦ ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯧꯀꯣ ꯅꯪ ꯂꯩꯕꯗꯒꯤ ꯑꯩꯁꯤ ꯅꯨꯡꯉꯥꯏꯔꯤꯕ ꯍꯩ ꯑꯊꯤꯕꯤ ꯅꯪ ꯅꯃꯥꯏꯗꯨꯗꯤ ꯈꯨꯏꯔꯗꯅ ꯇꯨ 이붕어 ꯐꯩꯖꯥꯎꯒꯤ ꯅꯨꯄꯤꯁꯦ ꯌꯦꯡꯉꯣ ꯅꯪꯒ ꯆꯍꯤ ꯄꯪꯌꯥꯝ ꯌꯥꯝꯅ ꯈꯦꯠꯅꯔꯝꯒꯗꯧꯁꯨ ꯅꯠꯇꯦ ꯃꯁꯛ ꯑꯁꯦ ꯂꯥꯏ ꯃꯆꯥ ꯃꯥꯜꯂꯒ ꯇꯒꯠ
ꯇꯒ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯑꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯃꯤꯒꯤ ꯅꯨꯄꯤꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅꯒ ꯌꯦꯡꯂꯨꯔꯤ ꯋꯥ ꯑꯣꯏꯔꯦ ꯌꯦꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯩꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯐꯖꯕ ꯄꯥꯝꯕꯅꯤ ꯈꯪ ꯍꯦꯔꯥ ꯃꯈꯣꯏ ꯄꯥꯕꯨꯡ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅꯕ ꯏꯄꯥꯝ ꯊꯣꯛ ꯆꯠꯈꯤꯅꯤꯀꯣ ꯑꯦ ꯍꯅꯨꯔꯕ ꯀꯨꯔꯨ ꯀꯥꯔꯕ ꯅꯪ ꯍꯧꯖꯤꯛꯄꯨ ꯅꯄꯥꯝ ꯆꯠꯇꯧꯔꯤꯕꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯂꯕꯗꯤꯅꯦ ꯍꯦꯛꯇ ꯆꯠꯈꯤꯗꯧꯔꯤꯕ ꯖꯥꯠꯅꯤ ꯀꯦꯇꯨꯀꯤ ꯅꯪꯒꯤ ꯃꯁꯤꯡ ꯃꯁꯣꯟ ꯅꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯅ ꯍꯣ ꯄꯣꯛꯄꯗ ꯌꯧꯔꯛꯂꯕ ꯃꯍꯤꯗ ꯌꯧꯔꯛꯂꯕꯅꯦ ꯑꯩꯒꯤ ꯃꯍꯤ ꯑꯁꯤꯗꯅꯦ ꯍꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯂꯩꯌꯨ ꯀꯦꯔꯒ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅꯦ ꯇꯥꯅꯤꯡꯗꯦꯗ ꯍꯅꯨꯊꯪ ꯑꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯦꯔꯒ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩ ꯄꯥꯝꯖꯗꯦ ꯑꯩ ꯀꯦꯖꯅꯤꯡꯗꯦꯕ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕ ꯃꯤꯒꯤ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯇꯩꯃꯔꯥꯗꯦꯗꯅ ꯍꯥꯏꯅꯔꯤꯕ ꯈꯤꯇꯣꯛꯄꯤꯔꯣꯗ ꯀꯅꯥꯅꯣꯕ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯖ ꯁꯥꯔꯤꯕ ꯋꯥꯅꯣ ꯀꯦꯇꯨꯀꯤ ꯀꯧꯕꯤꯔꯛꯀꯅꯨ ꯀꯦꯇꯨꯀꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯦ ꯅꯪ ꯀꯦꯇꯨꯀꯤ ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯥ ꯀꯌꯥ ꯂꯩꯕꯅꯅꯦ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯁꯤ ꯍꯧꯖꯤꯛ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯃꯁꯤ ꯀꯥꯎꯒꯅꯨꯀꯣ ꯍꯦꯔꯥ ꯅꯪꯁꯨ ꯔꯥꯙꯦ ꯀꯦꯕ ꯂꯣꯏꯔꯦ ꯃꯀꯦ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗꯕꯒꯤ ꯋꯥꯃ ꯄꯨꯁꯤꯜꯂꯛꯈꯤꯕꯗꯨꯅ ꯃꯥꯒꯤ ꯃꯊꯃꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯛꯌꯦꯡ ꯃꯤꯁꯟ ꯑꯗꯨꯃ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯊꯝꯂꯤ ꯐꯩꯖꯥꯎꯅ ꯍꯥꯏ ꯏꯪꯈꯣꯜꯗꯒꯤ ꯄꯥꯟꯒ ꯃꯥꯏꯔꯦꯜꯒ ꯂꯧꯔꯨꯕꯅꯤ ꯀꯔꯝꯕ ꯆꯥꯅꯤꯡꯉꯤ ꯑꯩ ꯊꯣꯡꯒꯦ ꯃꯥꯏꯔꯦꯜꯁꯤ ꯑꯣꯏꯅ ꯊꯣꯡꯉꯨꯔꯥ ꯌꯥꯅꯤ ꯑꯩ ꯊꯣꯡꯂꯒꯦ ꯅꯪ ꯋꯥꯅꯅꯕꯅꯦ ꯑꯩ ꯊꯣꯡꯒꯦ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯁꯤꯅ ꯑꯩꯒꯤ ꯂꯦꯡꯗ꯭ꯔ ꯋꯥꯁꯛꯅꯤ ꯃꯥꯏꯔꯦꯜꯁꯤꯅ ꯍꯧꯖꯤꯛ ꯑꯌꯨꯛ ꯊꯣꯡꯂꯒꯦ ꯑꯗꯨꯒ ꯄꯥꯟꯁꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯖꯅ ꯏꯔꯣꯜꯂꯁꯤ ꯊꯃꯣꯏ ꯆꯥꯟꯅꯅ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯤ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯈꯥꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯐꯩꯖꯥꯎꯅ ꯔꯥꯙꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯔꯥꯙꯦꯅꯁꯨ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗ ꯑꯃꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯕꯗꯤ ꯅꯠꯇꯦ ꯐꯩꯖꯥꯎꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯅꯪꯅ ꯀꯦꯅꯤꯡꯕ ꯃꯑꯣꯡꯗ ꯀꯦꯌꯨ ꯉꯥꯎꯖꯧ ꯂꯥꯡꯖꯧ ꯑꯗꯨꯕꯨ ꯔꯥꯙꯦ ꯅꯪꯅ ꯑꯩꯕꯨꯗꯤ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯃꯩꯁꯥꯛ ꯈꯥꯡꯕ ꯉꯝꯗꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯩꯁꯥꯛ ꯑꯃꯠꯇ ꯅꯪ ꯐꯪꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯋꯥꯔꯧꯔꯛꯄꯁꯨ ꯌꯥꯏ ꯋꯥꯔꯧ ꯆꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯃꯨꯛ ꯋꯥꯔꯧꯈꯤ ꯃꯤꯀꯨꯞꯇ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯤꯒꯤ ꯄꯣꯠꯂꯣꯏ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯃꯔꯧ ꯂꯩꯕ ꯃꯑꯣꯡꯗ ꯋꯥꯉꯥꯡ ꯑꯁꯤ ꯉꯥꯡꯂꯝꯂꯒ ꯐꯩꯖꯥꯎ ꯂꯩꯔꯤꯕ ꯊꯨꯝꯃꯣꯛꯇꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯦ ꯇꯥꯍꯧꯋꯤ ꯅꯥꯁꯣꯟ ꯄꯤꯛꯅꯕꯨ ꯅꯥꯄ ꯑꯅꯤꯗ ꯁꯤꯡꯖꯥ ꯌꯩꯕꯒꯨꯝ ꯅꯤꯜꯂꯛꯏ ꯋꯥꯔꯧ ꯆꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯃꯨꯛ ꯋꯥꯔꯧꯈꯤ ꯃꯤꯀꯨꯞꯇ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯔꯥꯙꯦ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯋꯥꯔꯧ ꯆꯥꯎꯕ ꯊꯃꯣꯏꯅ ꯑꯃꯨꯛ ꯋꯥꯔꯧꯕ ꯊꯣꯛꯂꯕ ꯍꯥꯏꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯩꯅ ꯊꯥꯡꯂꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯅꯥꯄꯥꯅꯤꯗ ꯈꯪꯇꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯔꯥꯙꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯥꯖꯠ ꯂꯤꯆꯠ ꯌꯥꯝꯅ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯀꯩ ꯀꯥꯟꯗꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯗꯨꯅ ꯑꯗꯨ ꯌꯧꯅ ꯃꯀꯦ ꯁꯦꯝꯖꯕ ꯁꯥꯔꯤꯅꯣ ꯍꯣ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯅꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯌꯣ ꯃꯥꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯕ ꯀꯔꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯕꯗ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯋꯥꯍꯩꯁꯤꯡꯅꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯀꯣꯕꯤ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯄꯩꯔꯩ ꯊꯔꯣ ꯁꯪꯕꯤꯒꯤ ꯌꯨꯝꯅꯤ ꯏꯪꯈꯣꯜ ꯆꯥꯎꯏ ꯂꯝꯇꯨ ꯑꯣꯟꯊꯣꯛꯅ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯏꯪꯈꯣꯜꯗ ꯊꯥꯕ ꯀꯣꯕꯤꯁꯤꯡꯗꯨ ꯍꯦꯛꯇꯣꯛꯄ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯕꯅ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯌꯣꯟꯅꯕ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏꯗꯨꯗ ꯄꯩꯗꯨꯅ ꯊꯝꯃꯤ ꯂꯩꯔꯤꯕ ꯀꯣꯕꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯦꯛ ꯂꯩꯅꯈ꯭ꯔꯕꯗꯤ ꯐꯅꯤꯗ ꯃꯁꯤ ꯂꯣꯏꯅ ꯌꯣꯜꯂꯕꯗꯤ ꯁꯦꯟꯗꯣꯡꯁꯨ ꯃꯌꯥꯝ ꯐꯪꯂꯅꯤ ꯁꯦꯟꯗꯣꯡ ꯈꯔ ꯌꯥꯝꯅ ꯐꯪꯂꯕꯗꯤ ꯏꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯒꯤ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯝꯕ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯖꯕꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯒꯅꯤ ꯂꯩ ꯃꯍꯜꯗꯨ
ꯊꯨꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯕꯤ ꯂꯩꯕ ꯂꯥꯛꯏ꯫ ꯊꯥꯔꯣ, ꯅꯈꯣꯏꯒꯤ ꯀꯣꯕꯤ ꯂꯦꯜꯂꯦ ꯍꯥꯏꯅ ꯇꯥꯕ ꯑꯗꯨꯒꯤ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤꯁꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯌꯨ ꯂꯩꯌꯨ, ꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯦ, ꯆꯤꯡꯗꯨꯝꯁꯥꯅ ꯍꯦꯛꯇ ꯄꯩꯔꯦꯅꯦ ꯁꯤꯗꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯦ ꯃꯤꯅꯕꯨ ꯂꯣꯏꯅ ꯂꯩꯅꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦꯗ꯫ ꯃꯤꯅꯃꯨꯛ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯂꯣꯏꯅꯃꯨꯛ ꯃꯥꯡꯗꯣꯏꯕ꯫ ꯂꯩꯅꯤꯗ ꯂꯩꯅꯤꯗ, ꯀꯩꯊꯦꯜ ꯐꯝꯃꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏ, ꯊꯝꯕꯥꯜ ꯍꯣꯏꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯃꯈꯣꯏꯗꯤ ꯀꯩꯊꯦꯜ ꯐꯝꯕꯅꯤꯅ ꯌꯣꯟꯅꯕ ꯐꯅꯌꯥꯝꯕ ꯂꯧꯒꯦ ꯍꯥꯏꯅꯔꯛꯀꯅꯤ꯫ ꯍꯥꯏꯒꯦ꯫ ꯑꯩꯁꯦ ꯍꯌꯦꯡ ꯉꯟꯇꯥ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯕ꯫ ꯅꯪꯅ ꯀꯣꯕꯤ ꯍꯦꯛꯂꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯒꯤꯗ ꯄꯨꯈꯤꯅꯕ ꯈꯔ ꯂꯩꯒꯦ ꯇꯧꯕ꯫ ꯑꯆꯧꯕ ꯈꯜꯂꯨꯁꯦ, ꯍꯣꯡꯅ ꯄꯤꯗꯣꯏꯅꯤ꯫ 3-4 ꯈꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯕꯤ ꯈꯜꯂꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯔꯤ ꯏꯂꯩ ꯂꯩꯅꯗꯅ ꯋꯥꯔꯤ ꯑꯃ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯔꯥꯙꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅꯦ꯫ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗꯕꯨ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪ ꯑꯗꯨꯒ ꯎꯅꯩ ꯍꯥꯏꯕ꯫ ꯆꯨꯝꯅ ꯎꯅꯔꯤꯕ ꯅꯠꯇ꯭ꯔꯅꯦ? ꯑꯩꯁꯨ ꯅꯍꯥꯟ ꯃꯥꯒ ꯅꯨꯄꯥ ꯑꯃꯒ ꯁꯟꯖꯥꯕꯨꯡꯗ ꯐꯝꯍꯧꯕꯗꯣ ꯎꯔꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯆꯨꯝꯅ ꯎꯅꯕꯅꯣꯗ? ꯄꯥꯈꯪ ꯑꯃꯒ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯥꯒ ꯆꯨꯝꯅ ꯎꯅꯕ ꯌꯥꯕ꯭ꯔꯣ? ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯅꯨꯗꯧꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯀꯦꯔꯤꯕ ꯇꯩꯔꯤꯕ ꯀꯩꯅꯣ ꯃꯍꯥ ꯑꯃꯅꯤ꯫ ꯌꯦꯡꯅꯤꯡꯗꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ, ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯑꯩꯗꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯇꯥꯕꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯂꯤꯔ ꯐꯖꯕꯁꯦ ꯏꯇꯩꯃ ꯔꯥꯙꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯕꯗꯣ ꯑꯩꯁꯨ ꯇꯥꯏ꯫ ꯂꯤꯔꯒ ꯐꯖꯕꯗꯤ ꯔꯥꯙꯤꯅꯤ ꯀꯥꯏꯅ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤ ꯇꯥꯔꯒꯅꯦ ꯑꯩꯗꯤ ꯑꯩꯒꯤ ꯈꯣꯏꯗꯧ ꯑꯁꯤꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯆꯥ ꯄꯣꯛꯄ ꯉꯝꯗꯕꯤ ꯆꯥꯄꯣꯛꯇꯕꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯔꯝꯆꯠ ꯑꯁꯤꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯆꯥ ꯄꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯠꯂꯤꯕꯁꯤꯅꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯠꯂꯝꯒꯅꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯠꯇꯕ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯆꯠꯂꯝꯒꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯕꯤꯗꯦꯗ꯫ ꯔꯥꯙꯦꯁꯨ ꯃꯇꯥꯡ ꯆꯥꯅ ꯃꯆꯦ ꯊꯔꯣꯁꯪꯕꯤ ꯍꯣꯏꯗ ꯀꯣꯕꯤ ꯂꯩꯒꯦ ꯍꯥꯏꯅ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯪꯒꯣꯏ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯔꯨꯏ꯫ ꯃꯗꯨꯕꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ꯫ ꯏꯁ, ꯑꯩꯒꯤ ꯃꯔꯝꯗꯒ ꯄꯨꯔꯥꯟ ꯐꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯃꯥꯒꯤ ꯁꯦꯝꯗꯨ ꯂꯩꯖꯕꯁꯤꯗ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯏ ꯍꯥꯏꯕꯒꯦ? ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥꯟꯅꯔꯣꯏ ꯈꯟ ꯐꯅꯦꯛꯇ ꯆꯨꯝꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯆꯦ ꯊꯔꯣꯁꯪꯕꯤ, ꯏꯆꯦ ꯑꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯀꯩꯅꯣ? ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅꯈ꯭ꯔꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ? ꯂꯩꯃꯍꯜꯂꯝꯃꯗꯤ ꯊꯔꯣꯁꯪꯕꯤ ꯑꯁꯨꯝꯅꯒ ꯔꯥꯙꯦꯅ ꯍꯦꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯛꯄꯁꯤꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯀꯔꯝꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯔꯥꯙꯦꯅ ꯃꯈꯥ ꯇꯥꯏ, ꯑꯩꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯂꯣꯏ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯋꯥ ꯉꯥꯡꯅꯔꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯀꯔꯤꯁꯨꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯗꯦ꯫ ꯏꯁ, ꯍꯧꯖꯤꯛꯇ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯦ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯂꯩꯃꯍꯜꯅ ꯃꯈꯣꯜ ꯆꯥꯎꯔꯞꯅ, ꯍꯥꯏꯗꯦ ꯍꯥꯏꯋꯥꯅꯤ ꯀꯔꯤꯅꯣ? ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣꯅꯦ? ꯕꯦꯝꯃ, ꯑꯁꯨꯃꯥꯏꯅꯒ ꯇꯧꯕ ꯑꯩꯈꯣꯏ ꯁꯪꯗꯦ꯫ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯖꯥꯠꯅꯤ꯫ ꯍꯣ, ꯈꯪꯖꯔꯦ, ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯝꯅꯕ ꯖꯥꯠꯅꯤ꯫ ꯃꯊꯧ ꯇꯧꯒꯦ ꯍꯥꯏꯗꯤ ꯂꯩꯇꯦ, ꯃꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯅꯤꯅꯦ꯫ ꯊꯔꯣꯁꯪꯕꯤꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯅꯪꯅ ꯄ꯭ꯔꯞ ꯁꯤꯗ ꯂꯥꯛꯇꯨꯅ ꯈꯠꯅꯕ ꯍꯧꯔꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ? ꯑꯩꯅ ꯀꯗꯥꯏꯗ ꯈꯠꯅꯕ ꯍꯧꯔꯕꯒꯦ? ꯍꯧꯔꯤꯕꯁꯤꯗꯤ ꯑꯩ ꯍꯧꯗꯦ꯫ ꯂꯩꯃꯍꯜꯅ, ꯍꯣꯏ ꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯂꯝꯆꯠꯀ ꯀꯥꯞꯆꯗꯦ꯫ ꯅꯪꯒꯨꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯃꯀꯣꯟ ꯁꯤꯟꯅꯗꯨꯅ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯗꯤꯌꯦ, ꯅꯠꯇ꯭ꯔ ꯊꯔꯣ? ꯑꯧ, ꯃꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯗ ꯔꯥꯙꯦꯗꯨ ꯍꯦꯟꯅ ꯁꯥꯎꯔꯤ꯫ ꯀꯔꯤꯕ? ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯀꯥꯏꯗꯅ ꯅꯈ꯭ꯌꯥꯠꯇ ꯁꯦꯠꯂꯨꯔꯥ? ꯏꯃꯥ ꯏꯕꯦꯝꯃ, ꯃꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯛꯄ ꯇꯥꯕꯅꯤ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯪ ꯅꯁꯥꯗꯨ ꯌꯦꯡꯂꯒꯅꯦ ꯋꯥ ꯉꯥꯡꯕ ꯇꯝꯃꯨꯅꯦ꯫ ꯅꯁꯥꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ, ꯃꯥꯡꯉꯤ ꯈꯪꯗꯦ ꯁꯦꯡꯉꯤ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯅꯈꯣꯏꯒꯨꯝꯕ ꯑꯃꯣꯠꯄ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄ ꯃꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯕ ꯇꯟꯖꯕꯗꯣ꯫ ꯑꯩꯅ ꯀꯔꯤ ꯑꯃꯣꯠꯄ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯕ? ꯍꯥꯏꯌꯨꯅꯦ, ꯍꯥꯏꯌꯣ꯫ ꯑꯩꯅ ꯀꯔꯤ ꯑꯃꯣꯠꯄ ꯊꯕꯛ ꯇꯧꯔꯕꯒꯦ? ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ? ꯈꯨꯗꯣꯝꯕꯤꯁꯤꯅ ꯊꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯅꯈꯣ ꯍꯥꯏꯔꯤꯔꯣ? ꯍꯥꯏꯒꯗꯕꯅꯤ, ꯍꯥꯏꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯄ꯭ꯔꯞ ꯍꯥꯏꯌꯨ꯫ ꯑꯩꯅ ꯀꯔꯤ ꯇꯧꯏ? ꯍꯥꯏꯌꯨ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯆꯍꯤ 90 ꯍꯦꯜꯂꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯒꯠ ꯇꯦꯛꯄꯤ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯃꯀꯦ ꯁꯦꯝꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯃꯤꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕ ꯅꯨꯄꯥ ꯎꯅꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯇꯧꯕꯕꯨ ꯑꯩꯈꯣꯏꯅ ꯈꯪꯂꯣꯏ ꯀꯥꯏꯅ ꯈꯟꯕ꯭ꯔꯅꯍꯦ? ꯔꯥꯙꯦ, ꯃꯈꯣꯏꯅ ꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯇꯧꯔꯨꯕ ꯀꯧꯕꯅ
mahak mamaidu isap mo ngagli. Waku mangamdri tharo sangbina. Kay daw rea, kumdrabadi kay daw rea. Hausikti, asing masum bahiraglabani na nang kumangamdre na tro. Bema, haibigi tazaw. Nupi mo oirabadi, lisat sum na layo, lisat ka manu. Lisat ka manupi bu, mina pasana ka nangling dabani. Lay mahal na mo. Naram sa doy bema, yam na sumdiye. Aduna ne, namito na saam to uba pangdri ba to. Napunsido na nasasu, ama to uba panglare kango he. Tukatsay. Asigo makon pa masinarade, magi thamoida taso na tinmagum thoki, naki, kang mangamkide. Magi asigo mapunsigi maraybagse, mahak masamang na semseba tahanbiri. Yumbalaba kanana makogi mamita masa uba pamloy. Pakoy sumasa pamlibani, masabu uning libani. Adubu karam no kangde, thamoy na sokiba wahisingdo, karamba kumsatta, sitkiba pairengi angawa nuksina humkiduna, radegi mapamdagi manghan kibano. Mapureba na saklorya haiduna makoy anipu na saminay. Thong mathakpada, nupi amadagi suhen na hairaba paizauni. Hauna thongduna magi nupibu pizay, rade susay sabu lepte. Nungthulgi matamni radhe lamzaw taba haurakle. Pombi sa sekla kayana mayum ponsin nungdagi masa khap-khaptuna paithorokpa amagumkre. Tungyan taba samlang na singnunggi ising saibibu ngamjabini kenari bahaibabu ising saibidugi masuna ising masu aduga magi samlangi masuna amuba kupna thigat narurabadi manamda sukhenai magi na maya suna putlaba jinghigi manamni pakhang masa ni khaksu masatli mangna satli banupidu lira phajabini hainariba itai maradheni haibasi makoi ani su khangli lakna ge haina ninglabra karino hekta kausili itai maradhe amta mahabu kaurakpaduda kari haiba tema ekhoi sumi tai maga amta kainone hayu amukne lala tawdu lairibudu karigino radhe sanamaki lepli nupaduna itai man hausi phawba asuk yam phajana leibase sumaina phajana leiribase kamaina no kari arama leiwa sinage nupa pakhang sing adunaga asumna haijilakpasde radhe nokphet tawsai nokphet tawna khomi kai wanu dei bungo khoi aibu kayamuk yamna phajaradana yamna phajai kaino itai madi lira ga phajabadi itai madi haina hainaribani noina panghai hainabiri tawrisi panghai haibagi wana ti itai ma pakhang oi bai khoi gi thangmoi gaise itai magi phajaba saktam si ubada mathok marang horuba jani kari ba haidunu khangdre tawrisi adoi itai ma wari ngaktang sum sabu yani ko yaye sase itai mase sak phajabada natana buksel su yamna phabajani ko nakhoina sok phajana hairaga bu itai mada yade haibro nukmi ba maithongni uriba hena makasu lamsai adumna pakhang masa singa leiminaba wari sanabaduda karigino khangda magi mapukning adusu hena harausabagumna tawri masina kari hainingliba sahini phu helabi magi mathamoida pharokliba karino khangdabi ihulasibu sumlibra haunaribra lampak masi amada pakhang amaga leisabi amaga chingna phamduna nuksi wari sanari sabi sanau matamni pukning laka hena nungonai masi radhe magi maphamda thingnakidaba nate masu harau sakhibani adu magi matamdi haukre lairiba magi saktam phibam asinadi loiji haukhiji haibagumna tawri masak masadu khangira khangjira khangma nate pakhang leisabi makoi anigi manakta thokek changsili aduga makoi bu yengduna asumna hai kuirakladi nungsiba suma yeng tabani sayogi nungsibudu ningsing taksi sonjabani aduna pakhang leisabi adumna nungsiningai tawnaduna leinagadabagi muhutta ko ek panthong leipul semdo aduna phabani ko kuina pakhang leisa oibase karisu kanadabani ko asumna hairamlaga phukhaugotlaga jatki pakhang leisabi aniduna haina hawi karamanu pino sibo ngawra kaino adubu pakhang oiba magi mityeng adunadi satkriba nupidugi matungda tanaduna yengli masina mukari hariba wakhalda khanjai masak phajabi nupisibu kana oiriba jano thokna phajakrida ibu wakhala malakbagumna tawrari nupiduna kaino kai mityengno kaino habi nana tawrido asigi nupisida so yengdo laribado kaigino haiba abi yengde
ꯌꯦꯡꯗꯤ ꯀꯥꯏꯅ ꯆꯥꯗꯧꯒ ꯌꯦꯡꯉꯤꯕꯁꯦ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝꯈꯛꯁꯨ ꯆꯠꯂꯤ ꯃꯈꯣꯏꯅ ꯔꯥꯙꯦꯕꯨ ꯎꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅ ꯍꯥꯏꯅꯩ ꯑꯁꯤꯒꯤ ꯀꯦꯔꯒ ꯐꯖꯕꯤ ꯁꯥꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ ꯍꯥꯏꯕ ꯃꯌꯨꯝꯗꯒ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯍꯦꯛ ꯂꯝꯕꯤ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥ ꯑꯗꯨꯝ ꯊꯦꯡꯅꯩ ꯆꯍꯤꯅꯗꯤ ꯅꯝꯕꯣ ꯄꯣꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯁꯨꯒꯥꯛꯅ ꯃꯀꯤꯒ ꯁꯦꯝꯂꯗꯅ ꯀꯅꯥꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯖꯁꯦ ꯍꯥꯏꯅꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯇꯥꯗ ꯐꯩꯖꯥꯎꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯁꯤꯅꯤ ꯍꯣ ꯇꯥꯗ ꯐꯩꯖꯥꯎꯅꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯔꯒ ꯊꯝꯂꯤꯕꯅꯤ ꯑꯦ ꯃꯁꯥꯁꯨ ꯄꯣꯛꯇꯕ ꯅꯨꯄꯤꯁꯦ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯔꯒ ꯊꯝꯂꯤꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯥꯏꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯈꯣꯏꯅꯁꯨ ꯅꯨꯄꯤ ꯑꯃꯕꯨ ꯅꯣꯛꯅꯔꯤ ꯃꯁꯤ ꯆꯠꯅꯕꯤꯔꯥ ꯔꯥꯙꯦꯗꯤ ꯃꯈꯣꯏꯗ ꯍꯥꯟꯅ ꯌꯦꯡꯂꯨꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨꯅꯗꯤ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯃꯄꯥꯟ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯁꯤꯒꯤ ꯁꯛꯇꯥꯁꯤꯗ ꯄꯥꯈꯪꯁꯤꯡ ꯑꯁꯤꯗ ꯉꯥꯎꯅꯔꯤꯕꯅꯤꯅꯦ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯦꯕ ꯍꯣꯏꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕꯁꯦ ꯀꯃꯥꯏꯅ ꯐꯖꯅ ꯎꯔꯤꯅꯣ ꯄꯥꯈꯪꯁꯤꯡꯒꯤ ꯃꯃꯤꯁꯦ ꯂꯣꯏꯅ ꯁꯣꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪꯁꯤꯡꯁꯦ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯉꯥꯎꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯁꯥ ꯂꯩꯔꯠꯄ ꯃꯧꯁꯤꯡꯗ ꯑꯣꯏꯅ ꯉꯥꯎꯅꯔꯤ ꯅꯨꯄꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯗꯧꯔꯤꯀꯣ ꯌꯦꯡꯉꯨ ꯂꯩꯁꯥꯕꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯝꯇ ꯐꯪꯗ꯭ꯔꯤꯕꯅꯤ ꯅꯨꯄꯥ ꯐꯪꯗꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ ꯍꯦꯔꯥ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯑꯁꯤꯒꯤ ꯔꯥꯙꯦ ꯑꯁꯤꯗꯧꯅ ꯍꯦꯛꯇꯃꯛꯀꯤ ꯁꯦꯝꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯑꯩꯈꯣꯏꯗꯩ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯍꯦꯜꯂꯗꯅ ꯅꯠꯇ꯭ꯔꯥ ꯅꯠꯂꯤ ꯑꯃꯅ ꯑꯃꯨꯛ ꯁꯠ ꯍꯥꯏ ꯐꯪꯗ꯭ꯔꯒꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥ ꯊꯝꯃꯨꯒꯤ ꯃꯃꯥꯟꯅꯕ ꯃꯃꯤꯠ ꯈꯔ ꯈꯨꯕ ꯀꯨꯆꯨ ꯈꯔ ꯃꯨꯕ ꯇꯥꯃꯤ ꯈꯨꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯛ ꯈꯪꯅꯧ ꯀꯩꯅꯣ ꯆꯠꯊꯣꯗ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯀꯤꯕꯨ ꯀꯤꯅꯦ ꯃꯥꯕꯨ ꯃꯤꯔꯣ ꯃꯩꯇꯥꯂꯣ ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯗꯣ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ ꯑꯁ ꯅꯪ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯅꯤ ꯅꯨꯄꯥ ꯑꯃ ꯐꯝꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕꯅꯤ ꯏꯁꯤꯛ ꯍꯨꯟꯕ ꯑꯍꯤꯡꯗ ꯊꯝꯕꯥꯜꯅꯤ ꯏꯄꯣꯝ ꯍꯧꯕꯕꯨ ꯉꯝꯖꯔꯕ ꯃꯥꯒꯤ ꯋꯥꯉꯥꯡꯅꯤ ꯏꯪꯅ ꯃꯦꯡꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯍꯣ ꯄꯥꯈꯪ ꯃꯆꯥ ꯅꯇꯩꯃ ꯂꯥꯛꯆꯔꯤ ꯏꯇꯩꯃ ꯀꯩꯒꯤꯅꯣ ꯊꯦꯡꯅꯩꯁꯦ ꯏꯇꯩꯃꯁꯤ ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝ ꯇꯧ ꯃꯥꯜꯂꯤꯗ ꯅꯪꯗꯤ ꯁꯤꯗ ꯐꯝꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯩꯃ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ ꯉꯥꯏꯕ ꯋꯥꯕꯒꯤ ꯇꯨꯝꯅꯤꯡꯃꯟꯗꯅ ꯍꯀꯥꯝꯕꯁꯦ ꯋꯥ ꯆꯜꯂꯕꯅꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔ ꯄꯣꯠꯅꯤ ꯐꯅꯦꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯌꯥꯗ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯇꯩꯃ ꯂꯥꯛꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯅꯨꯁꯦ ꯏꯇꯩꯃꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯏꯇꯩꯃꯁꯤꯗ ꯐꯝꯊꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏꯔꯦꯜꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛ ꯐꯝꯊꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯁꯂꯥꯏꯔꯦꯜ ꯄꯥꯈꯪ ꯑꯃꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯃꯁꯤꯒꯤꯁꯨ ꯃꯔꯝ ꯑꯃ ꯂꯩ ꯃꯇꯩꯃ ꯔꯥꯙꯦꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯥꯔꯨꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯃ ꯂꯩ ꯃꯥꯅ ꯍꯪꯉꯤ ꯏꯇꯩꯃꯁꯤ ꯑꯗꯨꯝ ꯅꯁꯥ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯀꯔꯤꯕꯨ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣꯅꯦ ꯅꯇꯩꯃꯩꯕꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯣꯏ ꯇꯥꯗꯒ ꯑꯩꯒ ꯑꯁꯨꯝꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯊꯥꯃꯤꯟꯅꯔꯛꯄꯁꯤꯗꯤ ꯆꯍꯤ 9-10 ꯍꯥꯏꯔꯤꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡꯁꯨ ꯆꯠꯇꯨꯅ ꯈꯨꯔꯨꯝꯂꯕꯅꯤ ꯅꯇꯩꯃꯩꯅ ꯆꯠꯇꯕ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯂꯕꯗꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯣꯛꯇꯦ ꯂꯥꯏ ꯃꯍꯥꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦ ꯑꯩꯅ ꯏꯈꯧ ꯂꯥꯡꯖꯔꯤꯕ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯩꯅ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯂꯤꯕꯁꯦ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ ꯎꯕꯤꯗꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯏ ꯃꯍꯥꯛꯄꯨꯁꯨ ꯌꯥꯝꯅ ꯋꯥꯔꯛꯏ ꯑꯗꯨꯝꯅꯁꯨ ꯍꯥꯏꯩꯗꯦꯗ ꯑꯁꯨꯝꯅ ꯏꯆꯥ ꯑꯃ ꯌꯥꯎꯕ ꯉꯝꯗꯕꯁꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯊꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯋꯥꯁꯛꯅꯈꯤꯕ ꯂꯩꯈꯤꯕꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩꯗ ꯑꯩꯅ ꯇꯥꯕꯗ ꯅꯇꯩꯃꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯦꯗ ꯀꯗꯥꯏꯗꯒꯤ ꯋꯥꯁꯛꯄꯅꯣ ꯑꯩꯅꯦ ꯀꯅꯥꯝꯇꯒ ꯋꯥꯁꯛꯅꯖꯔꯛꯇꯦ ꯁꯂꯥꯏꯔꯦꯟꯅ इदैमा अꯩꯒꯤꯗꯃꯛꯇꯗꯤ ꯋꯥꯁꯛꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯁꯂꯥꯏꯔꯦꯟ ꯅꯅꯥꯎ ꯑꯩꯅ ꯏꯇꯩꯃꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯏꯇꯩꯃ ꯅꯪꯗꯤ ꯈꯔ ꯈꯪꯕꯤꯌꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯊꯃꯣꯏꯁꯦ
ꯋꯥꯍꯒꯤ ꯀꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯏꯇꯩꯃꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯀꯣ ꯑꯩꯅ ꯏꯇꯩꯃꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯁꯦ ꯏꯇꯩꯃꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤꯅꯤ ꯏꯇꯩꯃꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯁꯦ ꯇꯥꯗꯗꯨꯒꯤ ꯃꯐꯝꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯐꯪꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅꯗꯤ ꯁꯣꯏꯗꯅ ꯏꯆꯥ ꯑꯃ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯔꯥꯙꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯂꯥꯏꯔꯦꯜ ꯑꯩꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯦ ꯏꯇꯩꯃ ꯀꯥꯏꯕꯨꯗꯤ ꯀꯥꯏꯕ ꯅꯠꯇꯕ ꯑꯗꯨꯗ ꯇꯥꯗꯅ ꯏꯇꯩꯃꯕꯨ ꯂꯨꯅ ꯆꯥꯟ ꯇꯧꯕꯗꯨꯗꯒꯤ ꯑꯩꯅ ꯏꯇꯩꯃꯕꯨ ꯂꯨꯅ ꯆꯥꯟ ꯇꯧꯕꯅ ꯑꯃꯨꯛꯀ ꯍꯦꯟꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤ ꯏꯆꯥꯗꯨꯒꯤ ꯃꯪꯂꯥꯟꯗ ꯑꯩꯈꯣꯏꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯅꯤ ꯔꯥꯙꯦꯁꯨ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯗꯨꯅ ꯁꯂꯥꯏꯔꯦꯜ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯇꯩꯃꯩꯁꯨ ꯏꯆꯥ ꯑꯃ ꯄꯥꯝꯂꯤꯕꯅꯤ ꯍꯣꯏꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯁꯣꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯁꯣꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯅꯨꯄꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯁꯥꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯦꯕ ꯆꯨꯝꯂꯅꯤ ꯁꯣꯏꯗꯅ ꯃꯁꯤ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯐꯥꯎꯕ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯗꯨꯅ ꯂꯥꯟꯅ ꯂꯧꯕ ꯍꯧꯔꯛꯂꯦ ꯁꯂꯥꯏꯔꯦꯜꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯉꯥꯡ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯔꯥꯙꯦꯒꯤ ꯃꯊꯃꯣꯏꯕꯨ ꯁꯨꯝꯂꯦ ꯏꯇꯩꯃ ꯂꯤꯔ ꯐꯖꯕꯁꯦ ꯏꯇꯩꯃꯅ ꯈꯛꯇꯅꯤꯀꯣ ꯑꯔꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯩꯅꯗꯦꯕ ꯑꯃꯨꯛ ꯍꯟꯅ ꯃꯗꯨ ꯄꯜꯂꯛꯀꯅꯨꯀꯣ ꯍꯣꯏ 이따이문에 발랐는지보디 ꯑꯩ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨ 이따이마 나무 소이러버ꯒꯨꯝꯂꯕ 다하드두기 ꯃꯅꯥꯛꯇ ꯂꯩꯗꯣ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯂꯩꯔꯨꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦꯅꯦ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯃꯊꯪ ꯍꯥꯏꯔꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯀꯦꯕꯤ ꯔꯥꯙꯦꯒꯤ ꯃꯊꯃꯣꯏꯕꯨ ꯂꯥꯏꯅ ꯁꯣꯛꯈ꯭ꯔꯦ ꯃꯝꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯐꯩꯖꯥꯎ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯀꯨꯝꯊꯩ ꯍꯥꯏꯐꯦꯠ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯜꯂꯛꯄ꯭ꯔꯥ ꯃꯍꯥꯛ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯇꯦ ꯃꯝꯁꯤꯟꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏ ꯇꯥꯅ ꯃꯥꯕꯨ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯃꯨꯛ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯍꯥꯛ ꯂꯩ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯛꯄꯒꯨꯝꯅ ꯇꯧꯏ ꯃꯥꯅ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯐꯅꯗꯤ ꯉꯟꯕꯅꯤꯗ ꯁꯤꯗ ꯆꯠꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯃꯇꯝꯁꯤꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯤꯗ ꯀꯔꯝ ꯇꯧꯅꯤꯁꯤꯗꯤ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯂꯨꯒꯅꯤ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯈꯠꯇꯨꯅ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯏ ꯉꯥꯏꯕ ꯌꯥꯕ ꯉꯥꯏ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯁꯣꯝꯗꯅ ꯁꯂꯥꯏꯔꯦꯜꯅ ꯔꯥꯙꯦꯕꯨ ꯃꯌꯨꯝꯗ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯃꯝꯁꯤꯡꯈ꯭ꯔ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗ ꯔꯥꯙꯦꯅ ꯍꯥꯏ ꯁꯂꯥꯏꯔꯦꯜ ꯅꯪꯅ ꯁꯤꯗ ꯑꯁꯨꯝ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯆꯠꯇꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯠꯁꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯃꯝꯁꯤꯡꯈ꯭ꯔꯦ ꯂꯝꯍꯥꯡ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯀꯤꯖꯩꯌꯦ ꯑꯩ ꯑꯃ ꯏꯆꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯑꯩ ꯂꯩꯔꯤ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯨ ꯈꯔ ꯔꯥꯙꯦꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯤ ꯃꯇꯧꯗꯨꯗ ꯔꯥꯙꯦꯅ ꯁꯂꯥꯏꯔꯦꯜ ꯀꯩꯅꯣ 이따이마 ꯔꯥꯙꯦ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯒꯤꯁꯤ ꯀꯔꯤ ꯃꯑꯣꯡꯅꯣ ꯑꯩꯕꯨ ꯃꯩꯊꯦꯝ ꯇꯧꯗꯨꯅ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯗꯕ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯄꯥꯝꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯂꯥꯏꯔꯦꯜ ꯍꯦꯟꯅ ꯂꯨꯖꯗꯕ ꯋꯥꯉꯥꯡ ꯂꯨꯖꯗꯕ ꯁꯥꯖꯠ ꯑꯃꯒꯤ ꯃꯃꯤ ꯑꯃꯃ ꯃꯔꯛ ꯑꯗꯨꯗ ꯁꯂꯥꯏꯔꯦꯜꯒꯤ ꯃꯁꯥꯗ ꯃꯥꯏꯊꯣꯡꯗ ꯇꯥꯕꯒꯨꯝꯅ ꯇꯧꯔꯛꯂꯤ ꯃꯗꯨ ꯔꯥꯙꯦꯅꯁꯨ ꯎꯔꯦ ꯈꯪꯂꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯅꯒ ꯂꯝꯍꯥꯡ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯂꯤ ꯑꯩ ꯆꯠꯂꯒꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯈꯨꯗꯥꯡꯗ ꯆꯦꯠꯅ ꯐꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯩꯖꯥꯎ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯁꯨ ꯈꯪꯗ꯭ꯔꯦ ꯃꯄꯨꯛꯅꯤꯡꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯟꯅꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯤ ꯏꯅꯦ ꯍꯣꯏ ꯏꯅꯦ ꯄꯤꯁꯛꯅ ꯀꯩꯗꯧꯔꯦ ꯐꯩꯖꯥꯎ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯅꯦ ꯔꯥꯙꯦꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥ ꯔꯥꯙꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯕ ꯍꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯂꯩꯇꯥꯗ꯭ꯔꯦ
ꯅꯠꯇꯦ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯒꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯝꯗꯦꯅꯦ ꯅꯍꯥꯟ ꯃꯈꯩꯁꯨ ꯑꯗꯨꯝ ꯆꯠꯄꯅꯤ ꯉꯟꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯃꯥꯅ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯗ ꯑꯩ ꯐꯩꯖꯥꯎ ꯏꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯔꯥꯙꯦꯁꯦ ꯁꯥꯖꯠ ꯑꯃ ꯇꯧꯔꯦ ꯍꯥꯏꯅ ꯃꯤꯅ ꯅꯤꯡꯐꯨꯡ ꯍꯥꯏꯅꯔꯕꯅꯤꯀꯣ ꯍꯥ ꯀꯩꯕꯨꯏꯅꯦ ꯅꯨꯄꯥ ꯄꯥꯈꯪ ꯀꯣꯏ ꯍꯥꯏꯕꯔꯥ ꯌꯥꯝꯅ ꯍꯥꯏꯅꯩꯗ ꯅꯠꯇꯦ ꯅꯪꯕꯨ ꯃꯁꯤꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯅꯦ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯩꯅ ꯆꯤꯡꯅꯕꯗꯤ ꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯕꯅꯤꯀꯣ ꯃꯔꯝ ꯂꯩꯗꯨꯅ ꯃꯤꯅ ꯉꯥꯡꯅꯔꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯗꯨꯗ ꯏꯅꯦꯗꯤ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯃꯌꯥꯝꯕꯨ ꯈꯜꯂꯛꯏꯅꯦ ꯏꯅꯦ ꯄꯤꯁꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯐꯩꯖꯥꯎ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯝꯅꯗꯤ ꯑꯣꯏꯔꯣꯏ ꯍꯥꯟꯅꯅ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯕꯅꯤ ꯑꯗꯨꯅꯕꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯨꯡꯒꯤ ꯋꯥꯔꯧꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕꯗꯤ ꯂꯩꯇꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯇꯞꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯁꯤꯠꯄ ꯀꯥꯟ ꯑꯌꯤꯡꯕ ꯂꯤꯛꯂꯥꯅ ꯇꯥꯔꯛꯄ ꯀꯥꯟ ꯇꯤꯡꯊꯣꯡ ꯃꯇꯣꯜ ꯄꯨꯝꯕ ꯂꯤꯛꯂꯥꯅ ꯀꯨꯞꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯔꯥꯙꯦ ꯋꯥꯈꯜ ꯈꯔ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯖꯔꯛꯇꯨꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯀꯩꯅꯣ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯥꯅ ꯂꯩꯔꯝꯂꯤ ꯃꯐꯝꯗꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯣ ꯃꯐꯝ ꯑꯁꯤꯗꯤ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯍꯥꯛ ꯀꯞꯂꯛꯂꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯌꯦꯡ ꯑꯁꯤꯅ ꯄꯟꯕꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯍꯨꯝꯕꯗ ꯇꯥꯎꯗꯨꯅ ꯄꯨꯕ ꯃꯃꯜ ꯂꯩꯇ ꯀꯧꯁꯤꯡꯒꯨꯝ ꯑꯣꯏꯔꯨꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯕ꯭ꯔꯞ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯗꯅ ꯂꯦꯜꯂꯨꯔꯕ ꯐꯩꯖꯥꯎꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛ ꯃꯥꯒꯤ ꯅꯨꯄꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯇꯨꯝꯗꯅ ꯍꯜꯂꯛꯄꯗꯤ ꯉꯥꯏꯖꯈꯤꯕꯅꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯃꯤꯠꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥꯡꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯁꯠ ꯂꯣꯟꯁꯤꯟꯈꯤ ꯔꯥꯙꯦꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛ ꯑꯩ ꯍꯜꯂꯛꯑꯦ ꯇꯥꯕ꯭ꯔꯣ ꯁꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯖ ꯁꯥꯔꯤꯕ ꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯐꯩꯖꯥꯎ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯅ ꯇꯥꯅꯤꯡꯕꯖꯥꯠ ꯅꯠꯇꯦ ꯔꯥꯙꯦꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯟꯈ꯭ꯔꯦꯕ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯏ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯕꯨ ꯐꯩꯖꯥꯎ ꯃꯥꯒꯤ ꯊꯃꯣꯏꯅ ꯔꯥꯙꯦꯕꯨ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯔꯧꯈ꯭ꯔꯦ ꯔꯥꯙꯦꯅ ꯀꯣꯏ ꯍꯥꯏ ꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯔꯥꯙꯦ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯅ ꯍꯟꯅ ꯍꯩꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯐꯩꯖꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯇꯦꯔꯥ ꯄꯥꯏꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯉꯥꯎ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯍꯨꯝꯕꯗ ꯃꯥꯏꯀꯩ ꯈꯪꯗ ꯄꯥꯏꯈ꯭ꯔꯦ ꯄꯥꯏꯖꯈ꯭ꯔꯁꯅꯨ ꯑꯩꯒꯤ ꯊꯃꯣꯏ ꯐꯩꯔꯥꯊꯛꯇꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯆꯦꯛꯂꯥ ꯃꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯏꯕ ꯇꯧꯔꯔꯣꯏ ꯃꯅꯤꯡ ꯇꯝꯖꯈ꯭ꯔꯁꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯇꯦꯡꯊꯥꯔꯒꯅꯨ ꯀꯅꯥꯒꯤ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯌꯧꯗ ꯏꯊꯟꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯒꯦ ꯆꯠꯄꯤꯈ꯭ꯔꯣ ꯍꯦꯟꯅ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯀꯔꯝꯅꯗꯤ ꯋꯥꯔꯧꯔꯣꯏ ꯃꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯕꯗꯨꯕꯨ ꯍꯦꯃꯟꯈꯤꯕꯅ ꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯕꯗꯤ ꯉꯝꯂꯔꯣꯏ ꯔꯥꯙꯦ ꯀꯞꯄ ꯌꯥꯕ ꯀꯞꯆꯔꯦ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯁꯥꯅ ꯈꯪꯖꯔꯦ ꯇꯧꯔꯨꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯖꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯀꯞꯄꯁꯤꯅ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯊꯦꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛ ꯁꯦꯝꯗꯨꯅ ꯆꯠꯈꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯄꯥꯈꯪ ꯀꯌꯥꯒ ꯂꯣꯏꯅꯈꯤꯕ ꯂꯤꯔꯒ ꯐꯖꯕꯗꯤ ꯑꯩꯇꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯗꯣ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯩꯁꯥꯛ ꯑꯣꯏꯅ ꯐꯪꯂꯤ
ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯃꯈꯣꯏꯅꯁꯨ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯔꯥꯙꯦ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯅꯤꯡꯁꯤꯡꯂꯛꯂꯦ ꯐꯩꯖꯥꯎꯒꯤ ꯋꯥꯍꯩ ꯑꯃꯁꯨ ꯋꯥꯔꯧ ꯆꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯃꯨꯛ ꯋꯥꯔꯧꯈꯤꯕ ꯃꯤꯀꯨꯞꯇ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯤꯒꯤ ꯄꯣꯂꯣꯏ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯊꯣꯡꯒꯤ ꯅꯥꯇꯩ ꯇꯞꯅ ꯀꯥꯡ ꯁꯥꯔꯒꯤ ꯄꯣꯔꯣꯟ ꯇꯞꯅ ꯁꯠ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯀꯣꯔꯧꯍꯟꯕꯅ ꯆꯤꯡꯌꯥ ꯅꯥꯄꯣꯝꯗꯒꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏꯇꯃꯛ ꯂꯤꯊꯣꯔꯛꯄꯒꯨꯝ ꯎꯔꯦꯝꯕꯤ ꯀꯧꯕ ꯁꯦꯛꯂꯥꯅ ꯄꯣꯝꯕꯤ ꯃꯉꯛꯇꯤ ꯏꯁꯣꯏ ꯁꯣꯏ ꯄꯥꯃꯦꯜ ꯀ꯭ꯋꯥꯛꯂꯩ ꯁꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯂꯦꯡꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯒꯨꯝ ꯊꯃꯣꯏꯒꯤ ꯔꯥꯙꯦ ꯃꯥꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨꯗꯤ ꯋꯥꯔꯧꯔꯕꯁꯨ ꯌꯦꯡꯗꯕ ꯉꯝꯗꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ